Image powder yang bi simbu tam kuma narem na taram oxari loina na ngasigi marube paw pijari COVID-19 gi mayok ta lengak na miam ga loina na lanthing minari haina Prime Minister Narendra Modi na infogamarak suba pun gi wa thamda phongdokhre Prime Minister Narendra Modi na lusingba anek suba tam gi sarkar na sahi pharak pada Chief Minister N Biren na thagat aduna ya pawjin pikre loina na Health Minister L. Jayantkumar na Imphal East amasung Imphal West da hangiba quarantine center sing yengsinkre. Hauzik mapung mai paw lobirasi. Leibak asida oiriba COVID-19 laisat ki phim amadi karamna thengnari bagi haibagi matangda miyam ga saruk yaminarduna Prime Minister Narendra Modi na ngasi mahaki thagi oiba thoram punginggi wa pangthokre. Ngasi yaskina humpuga mangarak suba tangkhakni Prime Minister Modi na haikibada Mamang thagi thoramda miyam puba train bus amadi flight sing service tawdabagi matangda haike ngasina adungba service lep luraba train bus amadi flight na amuk hana service haukibagi matangdani COVID-19 gi mayakta lebak asi lengak na miyamga loinana amatto oina kanna lan thengnari atai lebak singda coronavirus sadukpagi mong aduga yengnarubadi India gi na khardi safari haina Prime Minister haike lebak asigi city singda amade Kungang singda laiba tongan ba thabak sunaba yamlaba miyamna amatta oina tamthiraba laisat COVID-19 bu maithiba pinaba angamba thakta lakhotpasi ubada thamoida phawbaga loinana penjab su pogi pot yoliba miyoi singnasu social distancing ngakna satpa social media da phongdolakpa photograph sing uba phangi lockdown na mayum lamdamda satpa ngamlamdraba miyoi lisingsa kaya flight na train na amadi bus singna pubagi thabak tawri Central Government na khungang singda employment self-employment amadi small scale industries ki thabak thoram sing paikhatpa yahan khre yoga amadi ayurved dagi maru oiba sing imatang dasu Prime Minister Modi na pankhe corona crisis leiriba malem gi lusingba kayaga yoga musung ayurved ki matang ra wari sana khre miyoi kya amanasu yoga amadi ayurved ki matang da pungning lupsiladuna hena khangning magya pamba phongdok na rakhi miyamna yoga musung ayurved ki matang da langtak leriba du kohon bagi pandamda sahi amaga makhairong gi mamangda Ayushman Bharat hodokkhibani loinana scheme asigi kanaba miyoi crore kayada kanaba phangan khre cyclone Amphan gi matangda Prime Minister Modi na haikibda coronavirus kana thengnabaga loinana nongai nuksit asibusu thengnari West Bengal amasung Odisha da cyclone asina soholamba kaya ikoi punamna khangnabani urubani World Environment Day yorokadaba ikoi kuidrabani ikoi gi akoibda leiba punamak Luna na amadi mahusagi phibam kahendana lakhotpam thokba thabak thorum kaya pakhat patari turel luna thamba south sek maning tamna lehenba haibasi tawdaba yadraba thabak oiri lebak asina paikhaliba thabak thorum sing aremba manglo haibasi sena thajai COVID-19 laichat thengnabada section daba haibadu kedungungda thondanaba miyam da haijari hainasu Prime Minister Narendra Modi na makhatana phongdokhi Manipur government ki COVID-19 control room dagi phangba paw amagi matung ina nauna miyoi mapan COVID-19 positive oibidagi hojik phawda Manipur gi oina confirm case humudra mathoi sure active case na humpu oibiga loinana layeng badagi pharaktuna miyoi 38 discharge tawkhre ngarang numidang athengbada Jenims ki BRDL test tawbada nupi hum COVID-19 positive oikhe makhoi ahum masigi manungda amana Imphal East district tagini anina Kangpokpi district tagini atokpa Sengmai dagi nupi amasu Rims ki BRDL da ngarang numidang positive oibida thengnakhi aduga ngasi numidang waram pung taruk kamakhai phawda additional director of spokesperson health department Manipur Dr. Khairam Sasikumar mangang na thorok pasel amagi matung ina ngasi miyoi manga BRDL rims tagi positive oire haibagi report tawri makhoi manga amadi ngarang numidang miyoi mari asi tharga punna miyoi mapan COVID-19 positive oibagi confirm tawre ngasi positive oikiba mi singadu nupa hum nupi ani ni makhoi manga gi manungda ahumna Ukhrul district tagi ni aduga ani adugi manungda amana None dagi ni atopa amana Imphal East district tagi ni positive oiba singi haksangi phibam hojik phawgi oina stable oiri makhoi manga muk rims ki
केयर फैसिलिटी द थमदुना लखुट पे याव लायंग बगी थबक लौखले नाखन अमरोमदा कोविड-19 नाबदगी लायंग लैरकपा मियोय मरी अमुखना टेस्ट तौबदा नेगेटिव ओइबदगी डिस्चार्ज तौदुना मखा ताना नुमित 13 नि होम क्वारंटाइन तौनबा डिस्चार्ज तौख्रे मखोय मरी अदो रिम्स अमदी जेनिम्स तगी अनि अनि नि अदुगा मे अनीना थौबाल डिस्ट्रिक्ट तगिनी चुरचांदपुर तगी अमा अमदी कमजोंग डिस्ट्रिक्ट तगी ना मियोय अममनी मसिगा थारगा लाइना असि नाबदगी फखिबा मियोय 13 सुख्रे हौजिक हौजिक स्टेट असिगी कंफर्म केस 13 एक्टिव केस 40 सुरे हाइरी सेंटर द प्राइम मिनिस्टर नरेंद्र मोदी ने लुसिंग लेंगाप की अनिरक सुबा टामना सही फारक पदा मणिपुर की मिनिस्टर एन बिरेन ना प्राइम मिनिस्टर नरेंद्र मोदी बु थागत पफुंगदोरक लई ngasi nungthil मिनिस्टर सेक्रेटरी ता पांगथोक पाव इफम अमदा मिनिस्टर एन बिरेन हाई प्राइम मिनिस्टर मोदी ना लुसिंग लेंगाप की अनि सुबा टाम ना सही अमा मपुंग फारक पदा मणिपुर मियाम अमदी प्राइम मिनिस्टर मियाम ना प्राइम मिनिस्टर दा राइफल पावजल पिरक लई मिनिस्टर ना हाई नरेंद्र मोदी असी यामना विजनरी डिसीजन लौबा मियाम गिदमक थमोय सेंगना थबक तौबा ट्रांसपेरेंसी लैबा गवर्नमेंट लेहनबा मियोयनी महाकी अनिसुबा टाम गी सही अमगी मनुंगसिदा सनागी मेगना पुवारीदा इहोरगदबा मिसिंग यामजदबा अखोगी मणिपुर गी येनहौ मिसिंग मुतखरगदरा हाइना निक निक लाउना लेरमलबा अमदे मियोय क्या असी अना क्या थोक्तुना दाबी तरोकलबा इनर लाइन परमिट सिस्टम इखंग खंगदना प्राइम मिनिस्टर नरेंद्र मोदी अमदे होम मिनिस्टर अमित शाह गी मियंग मखादा मणिपुर चलहन बिरे मसिगदमक लमदम सिगी मियाम गी महूत सिलगा अमुक हनसु थागली हाइबग लोइनना हनक कोविड-19 पैंडेमिक असिदा वारब लमुई प्रजा इंडस्ट्री मचा मचा तौबसिंग अमदि मियाम पुनमकी येंलगा लुपा लाख करोड़ कुनगी सेनफम हनकता काइथोक पिदुना मियाम द तेंबांग बिखिबा असिगदमक मिनिस्टर ना प्राइम मिनिस्टर मोदी बु थागतखि मसिदा नतना प्राइम मिनिस्टर ना सही असिदा नॉर्थ ईस्ट रीजन द लैरिबा सिंग नुंगसी चालन लैनबा अमदि नॉर्थ ईस्ट स्टेट सिंग दा अखनना मियम थंबिरकपगिदमकतु मिनिस्टर ना प्राइम मिनिस्टर बु थागतखि इनरलाइन परमिट मणिपुर की प्रजा मियामना ओइरोइद मानेना ताहनबा तोकनरमनबा तुबा परमिट सिस्टम दो मणिपुर दा इखंग थंगौदना तुबा ऑनरेबल प्राइम मिनिस्टर नरेंद्र मोदी जी की मखादा अदुग नौना होम मिनिस्टर ओइना सा सरुखिबा अमित शाह जी की मखादा बिरक्तिबा हैबसे मसि मणिपुर की मियाम मणिपुर की पुवारी दा मयक लांग इरगले हो तुबा नुमितम ओइ अदुग सही मोई प्राइम मिनिस्टर की अनिसुब तामनी सही अमा मपुंग फारकबा सिकी मनुंग सिदा पाखोक थबा ओइना मणिपुर की मियाम खुदुर तंबिरक मसिदम प्लाई अमुक हनसु ऑनरेबल प्राइम मिनिस्टर मा कैबिनेट कलीग्स बीजेपी की लेरिबा खपु बथमु की मियाम खुदुर कोइली माइकैदगी अदुग मणिपुर की मियाम की माइकैदगी हन्ना नै हागत चरी मणिपुर जरी हिंगनी हाइजिंगे हुजी थेनरीबा खादिगी मरुएबा कोविड-19 ना पृथ्वी की साकलबा लेगा पे साकलबदा मटोल लोम ले हारबा दुबा अमेरिका अदुबा रशिया अदुबा इटली अदुबा स्पेन लेगा कयादा मसिंग थिंगमदना सीबना यावरा बतुबा नसी भारत मिसिंग याबगी नारबसु इन्फेक्शन तौरबसु सीरबसु हाइनिबा अतोप्पा कंट्री सिंगा सांगमनबदा अदगी बदि नसी लो ओइन लेरिबा मसिंग याबना लेरिबसे मसिगी क्रेडिट सही अमा मपुंग फारकपदा गाइबा ऑनरेबल प्राइम मिनिस्टर श्री नरेंद्र मोदी जी की मागी यामना सांबा मिये मतम साना लॉकडाउन तौबा मतम साना मियाम के वारबा येंगहुदुना नसीदी भारत साथी खबसुंबा कोविड-19 से मसीदगी कोई साफाबा खितंग सेफ होइबा स्टेज में कोई लेगिबनी है बसे आजनिगी कोविड-19 गा मरी लेना इम्फाल ईस्ट अमसुंग वेस्ट दा हांगलिबा क्वारंटाइन सेंटर सिंगदा हक्सेल मंत्री जयंत कुमार ना हक्थेंगन सतुना येंसिनख्रे डिस्ट्रिक्ट अनि असिदा हांगलिबा क्वारंटाइन सेंटर सिंग असिगी अवाट अपा सिंगसु मंत्री येंसिनबगा लोइना PPE hand glove hand sanitizer amasung N95 marks सिंगसु खुसिनखि मफम सिंगदुदा मथौ तौदुन लैबा हक्सेल विभाग के स्टाफ सिंगसु
मंत्रीना वरे वटाई सानदुना मखोगी अवार अपा अमदी अनिंगबा पामबसिगी मतंगदसु खनखि सेंटरसिंग असे यंगसिलदुना मंत्रीना हाई मदुदे हौजिक ओइना कोविड-19 गा मरी लेना राज्य सरकार हांगदोकलिबा क्वारंटाइन सेंटरसिंग असिदा अवार अपा कयामरुम लेरमबदी याई अदुबु हिरम असिगी मतंगदा हक्सेल विभागना अवार पल हेंदनबा अंगम थाकता होनरी मान मखाताना हाई के पैंडेमिक की तंजा असिदा मथौ तौरिबा हक्सेल स्टाफ सिंगना कथोकपा अमगा लोइनाना अवाना खांगबिदुना थमोय सेंगना मथौ तौबगी तंगाई फदबा लई स्टाफ की अवाट पर लैब से कोकनबा सरकारना मतम की ओइबा खोंथांग लौहटुना स्किल अमदी अनस्किल हेल्थ स्टाफ सिंग अथुबदा लौनबा होनरी मांगना मखा तातुना हाई ngasi asigumlaba yengsin concert asida makha tana tongan ba district to laiba quarantine center sing dasu satun yengsin khigani health minister gi concert aduda saruk yakhiba rajya gi haksel vibhag ki additional director dr rk hai rajya asida covid-19 nabgi sang asi wakhalakpa yabagi fibam leibana maram oiraga maitram da laiba UNACO school asi rajya asigi amata ngairaba covid-19 hospital on thoknaba thorang tore मफम असिदा मियोय चामा फावरी लायनु थंबा ngambagi ओइथोप लई अदुबु अहानबा टांखकी ओइना स्कूल से फमुंग चामा थाबा स्टेट असिगी अहानबा कोविड-19 लायंगसंग ओइना थमलगनी मसिदमक्ता विभाग असिना थरांग पाखेट लोइरे ngasiगी मंत्री की खोंसत अदुदा यारल पाट लेबा जवाहरलाल नवोदय विद्यालय मंत्रिपुखी लेबा IIT तेराद लेबा ओरिएंटल कॉलेज की कोविड स्क्रीनिंग सेंटर अमदी यूनाको स्कूल मैत्रम सिंगबा मफम सिंगली सटखी खोंसत अदुदा हक्सेल विभाग की डिप्यूटी डायरेक्टर सिंह डॉक्टर रामम प्रवीण अमदे डॉक्टर सोमेंद्र गलोइना अतै ऑफिशियल सिंगसु सरुक याखि कक्सिंग डिस्ट्रिक्ट के कक्सिंग असेंबली कॉन्स्टिट्यूएंसी की तोंगान बा मफम तरादा हांगलिबा क्वारंटाइन सेंटर सिंगदा ngasi मणिपुर प्रदेश कांग्रेस कमिटी MPCC की मेंबर नाउरेम कोविडना कक्सिंग ब्लॉक कांग्रेस कमिटी की थौमुसिंग गलोइना कोइना सटुना साना थकना पोलम सिंह तेंगमांग पीखरे कक्सिंग ब्लॉक कांग्रेस कमिटी की प्रेसिडेंट KSS इबोहल MPCC की मेंबर नाउरेम कोविड अमसोंग कक्सिंग म्युनिसिपल काउंसिल की कांग्रेस पार्टी की काउंसिलर सिंह यावना कोइना तेंगबांग पोलम सिंह अदु यंथोखी ngasi की तेंगबांग पीबा अदुगा मरी लेना MPCC की मेंबर नाउरेम कोविड ना फोंदोखिबदा ngasi मक मालेम पुमना कोविड-19 लाइसेट असिबु लाथेंगनरिबा असिदा मणिपुर की ओइनसु मखल मखा कया की सेक्शन थौरांग कया लखोलिबा असिदा मतेंग पांगजबो ओइना ngasi कक्सिंग एरिया की मनुंगदा हांगलिबा क्वारंटाइन सेंटर सिंग असिदा तेंगबांग असि पिजबनी अनेकसबो ओइना पोलम सिंग असि पिजबनी ngasi पीरिबा पोलम सिंग दि आलू तिलहौ थुम येरुम असाथाव थकनबा इसिंग मिनरल वाटर नसिंगबनी पैसा की मतेंग ओइना पिरंबा क्वारंटाइन सेंटर सु यावरी तेंगबांग दिजबा से ngasi न लोइबा नते मखा तानसु अंगम मतेंग पांखिगनी हाइकी ममांगदसु क्वारंटाइन सेंटर सिंगदा चतुना अदु सिना अनि सुबा अमदि अहुम सुबा ताम ओइना इना लाक्चबनी मतुंग ताप कयादसु आइगी साइटगी कक्चिंग ब्लॉक की साइटगी अंगम मतेंग पांगजगनी हाइबो वाफम असि अयाना मीडिया की सिनाव सिंगी ममांगदा लापिरबा आइगी कोलिक कांग्रेस की वर्कर सिंग की ममांगदा आइना मखाताना इना हाइजरी मतुंग ताप कयादसु अमुक हन्ना इना पिजबगी चार्ज अना लौजगे है वाफम से हाइजरगा मता टेंशनजगे कोविड-19 पैंडेमिक असी संद्रोकपना मरम ओइरगा लॉकडाउन चथकिबना लमदमसिगी मियाम खमथेंगना वानरबा मतमसिदा कक्सिंग निंगथौ लैकाइदगी नाउरेम त्रिलोकसाना लैकाइ सिगी युमथोंग साट्रुक लमदा नोंगबदा संग्रबा याद्रबा साना थकनबा पोलमसिंग यंथोखरे आलू थाव तिलहौ थुमना सिंगबा यंथोकबगी थ्रम अदो हदक इथक निंगथौ लैकोन पांथोखिबनी ngasi pot yenbaga mari lenana YK college की associate professor P Somendrona wafam kya phungdokhi kai gi su ko unity amasung gyan tana social distance nga tuna asigi porsa yenbagi thormasi nauti roksan ga ai samakana pangtok sabani aduna su toy choi dana koi prithvi gi mafam punamakta thingneri ba lantheng asida khangdaba sakudaba virus asidagi me bijatina mai paknaba sienna fem leminari haiba wakalandо unity me galoina sagat sari voice of Kaksing VOK haina mingthonba WhatsApp group amana sponsor tawtuna make your stay at CQC lively and productive haina mingthonba campaign amang asidagi hawdokre ngasi campaign hawdokpa oina Good Shepherd School Community Quarantine Center da marumarang sit back nifu face seal ani amadi Kaksing Public School
CQC da awathabi Mairen Khongdrum maruga loinana seat back yankai gu humdoi face seal aniga loinana PPE kit ani khusinakhi make your stay at CQC lively and productive haina mingthonma campaign asigi matangda VOK WhatsApp group amade management committee angan sing Ecopark Kaksingi coordinator su oiriba aduga Alliance for Development Alternatives Manipur gi secretary Sujit Khetribiumna aikoi pawmida phongdokpada Kaksingda hangliba community quarantine centers singda quarantine tawriba leiriba inmate kharana makoina quarantine tawduna leiringai matamda hai lei baramasing sar semningbagi apamba phongdoknarpadagi sit sing amadi sar semnaba khaw sit back bibiu hairakpadagi VOK na mapungoina thaudang lawduna ngasidagi hauna sar semjagi hairakpa inmate kharada maru amadi sar semnaba khaw piba haujare inmate amana sar ahum sembada masana hayeng yumda hankibada sar ama pujakhiba yagani aduga sar ani amana mana laiba quarantine center aduda natraga angan sing Ecopark Kaksingda thanaba pugani haike makha tarakpada yamna nungaiba amana parents and guardians committee for returnees by year Kaksingi mioi singna CQC gi akoibada social service tauki social service tawruba batungda Kaksing PS ki OC AK Premjit amadi parents committee ki chief convener M Samuga loinana upal humsu tharamki loisilakpada Kaksing public school da leiba inmate singa protocol ngakna PS system da wari watai sanaki amadi sar semba amadi solid waste ningthina manage tawgani haina inmate ayamana respond torokpa tasengna nungaiba phawi hainasu surina makatana phongdoki Palel me lekai da leiba project pukri ising naba pam ama ngasi Bubon Technical and Skill Development BTSD Private Limited ki chairman Naurem Nabasandra BTSD Private Limited ki director Naurem Ongbi Binarani amadi Bubon Big Filgi mapu Naurem Nopurna makhoigi imung manungi maikaidagi khudol tamkhre amarom desu Palel High School da hangliba quarantine center da chana thaknaba polamsu tengmang piki ngasigi ising singnaba pam tengmang piba aduga mari lenana Bubon Technical and Skill Development BTSD Private Limited ki chairman Naran Nabasandra na phongdokibada Palen khungang ase Kaksing Assembly constituency gi manung sanna mikok sang lisingma rom leiba khungang amani khungang asida matam kaya gi mamangdagi thaknaba isingi awaba kaya mayok naduna laklei mafam asigi miyamna Palen me lekai da leiba project pukri asina makhoigi ising sinanabagi amata ngairaba pukri ama oiri maram asina pukri asigi matam matamgi oiba ising kanglakpa matamda ising singsinnaba pam mathau taduna lakhiba adu mahakna uduna pukri asigi oina water pump asi maki maki dagi mateng pijabani lengaknasu Palen miyamgi awabasi ubiduna pangbe mateng pangbiu haina lengaki pungning singsinlaklei Nabasandra makha taduna hai Bubon Technical and Skill Development BTSD Private Limited na Kaksing na Pradhan Mantri Kaushal Vikas Yojana PMKVY gi makhada Palen area gi nupi singda embroidery gi training piduna imung manungi semitlonda hengat hanaba gi pandamda embroidery gi training center ama athubu matamda hangdoktuna nupi singbu training pinabasu mahaki makaidagi honor gani haina phongdokhi dan lai masina maram oiraga khada warasu phanabane haituna aikhoigi matam matamgi ising kangwa matamda anakpa turendagi oiro pukhidagi oiro khongdagi oiro masi akhoi singaga matam matamgi day by day awab khadasu mayam honada lai basida kitang mateng oijana bane haituna ngasi aina aikhoigi project akhoigi kanogi palengi meyamda aikoi project pukhigi project palengi meyamda aikoina khadasu akhone aina jilama singnaba delivery pipe na chimba khalasi ai mayamda sinajabani amarom desu Palel High School da hangliba quarantine center da Bubon Technical Skill Development BTSD Private Limited ki chairman Naran Nabasandra BTSD Private Limited ki director Naurem Ongbi Binarani amadi Bubon Brickfield gi mapu Naurem Nopur na alu tilhau thum asathau hawai amadi thaknaba ising mineral water gi tengbang Kusinaram ki tengbang kusinaramba aduda quarantine center aduda ngak senba amasung tengbang bagi thaudang loriba Youth Volunteers Association YVA Palel gi president Roman Kumanna tengbang bi kiba Naurem Nabasandra amadi imung manung gi mioi singbu thagatpa phongdorokli
Liberty Theatre Kaksinna sahi khuni gi leptana sathrakpa 30-day theatre workshop for school children handaki sahi asigi oina lockdown level maram oiduna cable network ki khutang da pangthok lagani theatre ga mari leinaba hiram kya da subject experts singna lecture kam demonstration tawagi video recording image tv gi channel 1 da heng jun gi tang amadagi pung 3 minute yankhai amasong nungthil pung 3 makhai da jun gi tang kunthra phawwa leptana sanok sagani haina Liberty Theatre Kaksing gi publicity secretary gi sterolamana hairi Manipur gi kaunuk khudimang na sinaba yariba amadi sinariba yalomi singi sakhang phi leirum lengyan PSA lengang na thubada GI tech fangnaba honaba mathau tare haina Handloom Promotion Council Manipur gi sterolam phongdrokli India gi Prime Minister Narendra Modi na yamna khoidana maru oiba leibak ki miyam da pawjal piuda leirum lengyan sinakhiba haibasi Manipur miyam gi oina sakthok saningai oiribani Prime Minister gi matau tamjiningba India macha million kya lei Tanja si loba haiba textile power mill sector singi marakta leirum phi gi design naruga lengyan puthoknaba haurakle masimakti leirum gi horpham oiriba lamdam sigi puwari da amuba kali tesin mugum thoklagini maram masina athubada lengakna akanba miyeng sanghaningi Handloom Promotion Council Manipur nadi yamna mangjawnana GI tech register tahonaba lengak tak taksin khiba leikhrbani adubu mari leinaba authority singna thausabi khide masimak yamna laibak thibani council asigi makhada expert committee semduna lei haibasu lengak ta khangan khre hiram sigi matangda lengak na positive oiba khongthang lorkani haibagi thajibasu Handloom Promotion Council Manipur gi makai dagi thamlaklei All Jirban BDF Welfare Association ki president Okram Bhimseborna haikibada COVID-19 gi kinaraba laina marak asida kadai phawba Jirban da leiba BDF singna thaudang lori haiba amadi BDF na hojik oiriba phibam asida duty tawba matam asida Police Department ki site leiba targasu BDF singtabu duty singda ayuk nungthilamadi numidang khaktana taholi handak mapalomdagi train lakpa passenger singsu gisu thaudang lori hojik piriba chana thaknaba duty tawbagi mawong ahing suppa BDF singtabu sinariba hojik paliba lengakna BDF singbu kadai phawba thaudang lori haibadu sarkar gi miyeng chikhijari haina phongdokki BDF singbu hanagi mawongda khul singda thambirga khulgi oina ngakpa hairokta tawkiba SPO oina magi khulda duty tabu orbadi hojik piriba honorarium asi sarkar gi magi da thagat chai haina haiki adubu hojik oiriba phibam si asiga yamna sanadaba mawong ama oibanina lengakna miyeng sangbiduna aikhogi awaba si kohonbi haina phonrokli Bangladesh ta COVID-19 laisita miyoi sibgi sang wangnabasu dukan amadi office sing hangan khre lebak adugi Directorate General of Health Services na phonokibagi matung ina haukiba pung mari gi manungda miyoi nifu siki anoba case listing ni ga sanga nifu manga lakhi masi tharaga sibagi apunma masing chatruk ka yankhai yaukhre active case ki masingna listing nifu taret chama yankhai humdoi ni phakibagi masingna listing mapan ga satret marpu matoi sukhre Train amasung waterways gi servicing hon khre public transport bus singi service adudi hayeng thokabadi hon lagani hairi seat ki masing hanthrakadamni na bus bhara di sada humpu gi sangda hegatkadawri bus leptuna tongba passenger puba yaroi haina su phongdorklei hojik aroibada maroi paw amunu pijari COVID-19 gi mayokta lengakna miyamga loinana lantheng minari haina Prime Minister Narendra Modi na Pungpogamarak suba punggi wa thamda phongdokhre Prime Minister Narendra Modi na lusingba anek suba tamgi sarkar na sahi pharakpada Chief Minister N Biren na thagat aduna yafa pawjin pikre loinana Health Minister L Zentrikumar na Imphal East amasung Imphal West da hangliba quarantine center sing yengsinkhre Nasigidi param sandok saba matang se lojere miyambu mukana khoramjari